Manipur Top Trending News na tungan-tungan ba reliable source sindagi lakot jaraga matam-matam di oiba maru oiba i-pausing patukuna khanghanjari. Prime Minister Narendra Modi na separate administration piroidabagi maram khara amadi ningba ba kukisingi mahumda paujal amatang jitian namai rapon mapirakli. India ki Prime Minister Narendra Modi na nahan September 18 da Manipur laglambada kari harami kari tormi habadu khangdaba tadaba amata leramloi matam kuirabagi tungda khanghodna Modi laglagani tabada lagi chaitheng mayok nariba lamdam asigi miyamna karimba kharadi soidana toroklagani nena taba ingtapa punsi marelda handil halagani haina panarmani maru aina IDP sing maimenda handil hanba amadi maitei kuki phurup animaki highway fauna Manipur gi mafum sinba tungna aki akang yaudana ningkha tamna hanagum chaba phangba aduni adubu hiram asigi matangdadi Modi na toidokna palamdre lupa crore lising taret ka chahum gi project Yatra Hulamba Aduga Lupa Crore Lising Amaga Chani Changna Saki building khara inauguration tarum bana mapung oiba tharum oiki Maduda Congress ki Luchingba P Chindabramna Yamna Tuna Red Tawaki Haiki not a single word of regret nor did he apologize for not coming for 2 years. Can you buy the people of Manipur for rupees 73 crore project rupees 1200 crore project Myanmar Taunamba asa kanamba wakalonga tayo nabagi pibam laktuna Chuchampurgi peace ground wangangbada thoram saruk yariba ugi sing khubak ikukukide Modi lengakti nomagi mamangda Prime Minister bu taramna oknaba sem sariba lambigi paringda ke khotpagi pestun pareng khariba sambal kukin hasingna numidangda thortuna thugaiba yankhaiba puktatpa lanthokpa pau laukhongduna Modi bu ikaiba pibgi thodok amasu laiki Modi da wangang bagi tharumdana maduda phamduna tariba makoi punamaki maithongda haraw nungai bagi mami amata takide maramdi makoina khawra nungai jaba tongan balengak separate administration gi wamachet ama phawwa palamkide Modi na function aduda I am with you haina kuki miyamda hairamlabasu MLA Paulin Lal Haukipti yamna sauki Modi amadi BJP government ki mayakta pendaba kya phongdoki kuki jo council su legislature yauna union territory pibna Manipur da solution purakani haibu wafum kyara khanna thamki makoi demand listing politics solution in the form of a separate administration demand sungkhan hankhiroi su haiki matang sida Modi na palamba wahai khara nixingba yai this land of Manipur is the land of hope and aspiration but unfortunately violence took over this magnificent region masingba wahai khara asinatna makoina pamjaba tongan balenga ki mutangi karimata palambre madi warubuna sawningbana mapung phathaba ngamdraba kukin ha singna nahan numidangda Chuchampur police station da nung thomjinduna landabagi thogok amasu laki numidangda kuki lamhe tu henba na singna hawkiba ihoksu security force na irailaina laksinki Modi na Chuchampur da laklamba numit aduda kuki MLA tarana kujek pidina separate administration demand amukhanna lankatki kuki punamaki machunda separate administration haibu hai ani sina makogi tungi asasu oiduna lairi masina tana atopa option amata laiti haibasi makogi machinda laison oina sonduna laikrabani adubu Manipur mache taba yaro haibagi matangdadi Prime Minister Modi amadi Home Minister Amit Shah nasu territorial integrity of Manipur kaiba yaro haina hanjin bankrabani adubu madumaktada kukina niba lette sumpi piroidaba posak ama hanjin niba haibasi yamna sathina ikaiba khangdabagi moongni Modi gam Amit Shah gana Manipur gi territorial integrity ka hello haibagi maramda makhagi asumna nainaba yai Narendra Modi na hanjin pankhaba wapam amadi Manipur gi tungan ba top topa history ama leijari haibasini history itihas haigadi Manipur da Southeast Asia da manungda ningthau panba lepa ama oina chahi lising ani gi mamangdagi lermaba amadi kunja 1949 gi September 18 da Maharajana India Domination Merger Agreement project pinaki madu instrument of accession ni Manipur si matam amada Indiana mache tana thugayu haine inakiba yana cherolati Indian Constitution gi Article 3 nasu thugaiba yaroidaba agreement ni ek thugayu matamda India ga inakiba yana cherol adu chanaroi Manipur hanagi ningthau panba lepa ama poembadugi state ta hanjile haina laukthokpada United Nations nasu Manipur gi damak lepakani masinatana Manipur na mache taba yaroidabagi maram kaya su laikre kuki da separate administration pirubada naga kanghuna yakada kuki na namna taba kangkopi naga gi lamni hairi Tandel su Tamil su ukul su kuki kul yamna laijarba su naga gi lamngatani mathaki asina ainu aiba administration gi oina subleng lengba yaroidaba sokluba palluba yaroidaba
authentic proof achumba jinin natragana valid oiraba document oina su paidun leraba official record natani maka tarpoina modina manipur nungsi haibagi khudam khara su piba yai madudi Churachandpur wa ngang matamda minute kunga mathoi gi manungda manipur haiba wahai asi kunga taret rak panki aduga amuk imphal gi kangladana manipur haiba wahai asi nifu ga taret rak palami kanagumna Churachandpur amadi kanglagi function adugi record ta masing thiraga hanjina tabiu mafum ani aduda manipur haiba wahai asi kunga taret plus nifu ga taret kumdraga mari rak panbani kanagumba prime minister amana wangang lamada manipur kumdraga mari rak palamba amata yaukidri record oina puwari oina lehawagadabani masina manipur kaiba yaro haina piramba ingit amani haina lobuyai Churachandpur da manipur hadin hajin pankibaduda kuki ayamba mai luktarga ngangki makoina pamjaba lamka sungpan palam kidre Churachandpur su modina hadin hajin palami modina manipur nuksiramgani haibagi oithokpa yaba maram amana mahaki pongnapam lamdam Gujarat ki mahaki mapa mapu Gujarat ti Brahman khara manipur da kundalita adu laiki makoina manipur da Hindu drama sandokpada achobo thauda loki haibasi soidana khangamgani puwari oiraba warol sing asi Chaitharo kumbaba amadi Pongmumai kabuina iba History of Manipur Volume 1 Pre-Chronicle period ki lamai chani subada yawba matek ama takochari the Brahmin families who were the ancestors of the later Manipuri Brahmin and came to Manipur during Payamba's regime. Bamon Kuntok record that the Brahmin of the family names like Adhikari Mayum, Sijaguru Mayum, Rihau Thabam, Rakhel Changbam, Purai Latpam came during this regime. They came from Gujarat, Kanpur, Assam, Silhet, Nandagram and Haradha. Hindustan ki ideology da ngaujaba Modi amadi Amit Shah Manipur ki Hindu namna tariba mafam asibu nuksipam thoi Amit Shah masamaksu Siri Siri Govindaji mandir gi luk machel chamaga nipan phangkrabani Siri Siri Govindaji laisangda khurumkrabani ma ki BJP lenga ki luchingba ani asina Manipur nungsi haibagi khudam phangi haibagi atopa maram amana Andaman Nicobar Island da laiba Mount Harriet pu Mount Manipur haina maming onthokiba aduni karigumbada Manipur thugaiba targadi Mount Manipur su leiraroi Mount Kangleipak Mount Maitrabak haidina onthok lagada madudi oiroidaba wahumni Mount Manipur asi luchingba anina piramba maming onthokpa yaroidaba mamal yamaba khudoni maram sing asina laibana Manipur gi territory kaiba yaro habagi khudam kaya ama lairibasi kuki singsu khanglamba yai Imphal da phone iba pauchesing Google gi khuthangda Bengali mayek paba haiba kuki singna leptana pari habagi pakumsu pangi nakoigi separate administration di numitna nongsuptagi thok matamda phangadra Manipur kaibadi sukoi oi hek oiroidaba wahumni habasi khangjilu asimna baudambatri asu baudambada soikilam kiba wasu mapigani channel asi bunuk sibiduna share amadi subscribe tawbibi damo haini tan thara pakundok sari amadi makhatana myam gi seba tawbo ngamba ojage